Shija Hospital da kidney amasung cornea transplant TOUBAGI THABAK MAIPAKNA CHATTHARIBA ASIGI MATHAKTA ATHUBA MATAM da liver transplant Tounaba Thourang Paikhatli HAINA Shija Hospital and Research Institute SIRHK Chairman AMASUNG Managing Director Dr. PALIN PHONGDORAKLI Shija Hospital na MAIPAKNA kidney transplant chama pangthokpa ngambaga mari lainana SIRI auditorium da pangthokpa thoram amada wafom asi phongdokladuna mahana makatana hai Shija Hospital na MAIPAKNA kidney transplant tawkiba ase hojik fawbagi oina chamaga sumna mapan sure kidney transplant ase MAIPAKNABA honabada hospital asigi doctor sing nurse sing staff sing amade all Manipur Kidney Transplant Association bu tawbimal khangba utli report singi matung ina India da chahi amada kidney anaba miyoi lakh ani lei haide anaba khudingmak kidney transplant tawgani haiba leitrabaso khudong chaba maram ama natraga amana kidney gi anaba miyoi lising tarakani thoi khaktamak kidney transplant tawri masigi maru oiba maram ase organ donor phangdaba amadi leitaba asina oi Madam asina atopa singi punsi kannabagi wakhalonda miyamna masa lekhidraba matungda organ donate tawbagi fidap lobinase matang asida aikhoina khangjinba yaba amadi miyoi aman lekhidraba matamda masagi tongan ba organ nipan donate tawba yai ngasi hospital asigi doctor sing nursing amadi staff singna MAIPAKNA kidney transplant chamagi mathakta pangthopa ngamba asi thagatli Hospital asida hojik kidney amasung cornea transplant tawbagi thabak MAIPAKNA CHATTHARIBA asigi mathakta ATHUBA matamda liver transplant Tounaba Thourang Paikhatli HAINA magna makata ke Thauram aduda hospital asigi makok thongba doctor sing nurse sing staff sing all Manipur Kidney Transplant Association gi thomi sing amade MAIPAKNA kidney transplant tawkhraba miyoi kyana saruyake Maruwaina akoina thengnabada kidney transplant ngairingaigi dialysis tawbu kangbusida isi walakpa hariba isi hakatnaba hida amakapi hidaksi erythropoietin na tonga brand lai aduga hariba hidaksi kaimukanda hapta amada amorak hapta ni da morak kapnaba tawramo tamsida awaba si am phajana thengnai hariba paisa si pai hapta gi natraga hapta ni kapa hidaksi sigidel policing ahumari tingi bisi masi tingdanaba akoigi somdagi hariba kai scheme mayam si dagi loksan jaraga claim daraga matam budi koina khara di ngai ni hojik lairiba financial situation sida adubo koi gi dialysis tawribo kangbu sigi damta di koi sigi sima koi kudak ta hujarage loina na hita langthak mayam ama transplant lore matung sari punsi su baza doini hariba posi masima koi yam tuna address tawjage hidak makhan adigi koina karmai taraga hongdaba yaba natraga free de tawba yaba haibisi koi khana jage aduga dakalaga di comment ga su koi tan jage ei treatment gi damakta Nagaland na Arunachal Pradesh na Meghalaya na Tripura na Mizoram na impanel tawbire moigi kidney transplant gi khangde atai ta na basi loina koi je laing bada madugi reimbursement yaba government gi employees sing haitare adugi potu leire aduga atopa nakalamada koi transplant si yam chawna pick up torkani hojiki oina koi kidney transplant si tawre duga cornea transplant su koi hojiki ba chamana na hojiki bani hajik chama kun hen gre adu liver transplant ki permission si koi phange government na yingbiraga anirak yengaga adu gi su koi liver transplant si su hogna ba koi honjari hai tare dugi chapchaba equipment infrastructure adu gi loina koi sinjare